Bollywood movies kaya may yengle koina madi film adugi actress adu kanano haina tigatli maramdi actress adu fajadragadi yengning ba faudi adubu Angelina Jolie oragadi yengning ba faubiramgani action acting romantic multi talented actress asing asidi malem pumuna sa khangli adubu hawrak famdi khangbibra Awa Nungaigi Punshi asidigi karamna actress oirakibano movie samada SARS scam lawi pumnamak ngasigi video sida fangbigani loyal fau patang taminasi mayambu RT YouTube channel gi maigi tigi ikai khumna bu cheri aigi ming Angelina Jolie 4 June 1975 Los Angeles California US ase pokna famni babagi ming na John Voight amadi imhagi ming na Marceline aikoi family ase film industry gi background ngaktani adubu 1976 aina chahi ama subata ngairiba matamda imaga babag divorce tawki adudagi ai imaga leminakhi Pigling haidagi hauna ima babaga pullaga leiminaba nungsiba du karino khanglamdi ai sahi tarok surak padwaida babagi film Look In to Get Out haiba movie du da kumki masida angangi role oina kumki bani Pigling haigi matamdadi masak phajaramdi mayang kangi maya susawi maramaduna yada clip harami anok su upami Beverly Hills High School da admission tawkhe dubu aigi sakase ubda mayamna lagnamandana adudagi toklaga Moreno High School da muk admission tawki High School lorba matung imana di modeling lambi asida sanganingami try su tawki dubu mai pakidi director su oining bagi wakal da course tawki dubu finally acting gi lambi da oina khongda gi khanbadagi Lee Strasberg Academy asida sahi ani gi course tawki sahi tratruk surak padwaida yum thadok laga isagi leinaba apartment lawki ai pigling haidagi hauna leisabi fara fauba lonely oibagi awabase asum mayok narami miya mamang da thoklaga wangangba mayam pulaga wari sanabasu hairamdi ikaiba hainadaba pamdaba haigadra sigumba sum leirami asina maram oiduna wakhal laina fauba nakhirami kharani gi matung insomnia sunaki insomnia haiba laina se karino haiba matamda wakhal khanbagi shakti walakpa tumba yadaba depression toina koksikpa asiguma laina mani anaba mayam ase khangba ngamlaktabadagi drug fauba sizinaki chahi kun surakpa dwai fauba makhal khuding make drug sizinarami sai thanda suicide tawge haina su honaki adubu akiba fauba na ngamkhide hospital da numit kaya laikiba su yaukhirami asumna tawrabadi yar punsi ase mangma tare haibagi wakhalda year 1993 Cyborg 2 movie asida lead role oina kumki adutagi Without Evidence Hackers movie kayam su kumki 1997 fauba movies kayam su kumki adubu success ama tawiramdi actor amagi punsida movie super hit oidaba haibase career loibagi chance lay haibagi wakhalda numidang kayam tumba yakidi adubu honababu leptragadi isorna su mateng tawbi haiduni George Wallace movie ase success oiki movie asidagi mayam na pamnaki 1998 amuk atopa movie Jia asidagi amuk thangna na Golden Globe Award su fangkhirami 2000 da atopa movie Girl Interrupted asigidamak Oscar Award amadi atopa award kayam su fangkhirami total number of nomination award asi 148 ni masida 60 awards fangkhirami mingoina palagadi Academy Awards BFTS Primetime Emmy Awards Golden Globe Awards Screen Actor Guild Awards Angelina gi nupa humni 1996 to 99 Johnny Lee Miller divorce torba matung 2002 to 2003 Billy Bob adudagi amuk 2014 to 2019 Brad Pitt hojikti nupapum namaka divorce torba matung macha taruka loinana laiminari ming adudi Silo Vinny Maddox Zahara Knox amadi Pax asida Maddox Pax amadi Zahara di ayokpani Mapa yaudраbasu angang tarukmak sab manaba midiyeng da Angelina macha mayam ga haraw tayamna leminari asini ima haibasi video yengbiriba marupti imabu yamna luna tawbibra punsida asengba ima haibasi amakaktani ngasi imabu mirairagadi hayeng imana malem thadoklaga chatkiba matamda amuk hana kauge haiba fangloi ima leitabagi awabase leitaba mi adu hangbiu kayam nungaitage haibado sangsara sida apokpi imabu inthoklaga thambibasu kayama leitaba nati wari asi asengbani mingamadi leifamadudi panjararoigi masanupa amata poksabani gomen thabak sanglaba matung masanupa adu nupisu thire adudagi mamau nupi aduna masanupa aduga manaraga mama adu mathana thamnamlaga matai manau atopa mafamda yum saraga laikre haiduna ini aduna ingonda kaplaga tamlakhi
mapabong adugi mahut tabak sanghanbiba tabak sangmadasu imagi leijaba sel pumnamak loikre aduga icha nupa amatang poksabado ngasidi ima aibu thadolaga chatkre nongmata phone da natraga laaga ima kamaina tawrige haiba fawba hangbirakte haiduna ine aduna ingoda kaplaka tamlakhi adugi mathakta ine adu masagi anabasu leiribani yumda mau anobi laba matung nupa singi wakhalon hongba si satnabi oirabra pharabasu phatrabasu imana hinglingaida saning mudo pijabiyu atangba sapot ado leiba ngamdrabasu lupa manga piba amato orbasu ima se haina pijabiyu aduni karma haibado ngasi asrama madi orfanda masamasu singna inthokpiba ima kaya malairi isagi imabu lausanbiyu aina ngasi asiguma pap tawba haibase hayeng isagi zaduna tawrokloi haiba leiti ngasi imada thokliba thodok asi isadasu thokloi haiba leiti masak phajababu pamdaba miyoibu leiramgadra margasida hena fajaningbagi wakhalda sahar tabar sahi trampan supita ngairibi lesabi nupi masasi Iran-dagini Angelina gi masakka sab mananingbagi-damak yankhairak hanjana plastic surgery tawki Instagram da popular oiba nupi masasina popular oiningba henmandana surgery tawrba matung soibadagi fajarambadu karib film oira haibadu screen asida ubirisini sel yamna leire amadi plastic surgery tawge haina khanbiragadi wakhal amuktang munna khanthabiko celebrity maningba amadi hena fajaningbana sahar tabar tawna thoklabadi karam tawgani isorna mitna khongkhot ase soengam yaudana bibirakpa sina penthokpa tambiu miyoibai khoidi penthokpa haiba sina khwaidagi nongaiba punsini ngasi Angelina ki wari asidege koina khangba ngami madudi celebrity su awa nungaiga loina chatlibani miyoiba khudingmaki punsida wakhal leina nungaitaba awaba loina leigani mayam asidagi pallanba ngamagani asengba punsi haibado loinana isagi imabu lu namadi nungsina tawbiyu asengba ima haibase amakhaktani Angelina movie amada $35.5 million charge lowi channel asida anova friends yaubiragadi like comments share in WhatsApp Facebook Instagram subscribe amadi all bell button so click tawsanbiyu maramdi next ki video da isagi mobile natraga computer da hana fangbinaba nungain harauna amadi mai pakpadu oibiyu thank you so much